ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯗꯨꯔꯗꯔꯁꯟ ꯃꯅꯤꯄꯨꯔꯅ ꯁꯟꯗꯣꯛꯆꯕ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯂꯤꯇꯔꯦꯁꯤꯒꯤ ꯑꯅꯧꯕ एपिसोड अमदा अदोमगी होस्ट पिंकी ओक्रमना तराम नोकचरी ममांगी एपिसोड बैंक ऑफ इंडिया की सीनियर मैनेजर ओइबिरिबा मिंग ओइना पंजरबदा सर खाइदेम दीपकना प्राइम मिनिस्टर्स एम्प्लॉयमेंट जनरेशन प्रोग्राम की मतंगदा मियामदा सुकाइना ताकपिखरबा मतुंगदा ngasi स्कीम असigi बेनिफिशियरी अहुमगा मथंग मथंग उनजदुना मियामदा पाउदम जगे हौजे हौजे आइना लेजरिबा मफम असि ककवादा लेबा एमएस कंप्यूटर मोबाइल फोन एंड एक्सेसरीज की दुकान दनी हौजिक मसिगी दुकान असigi प्रोपाइटर ओइबिरिबा मिंग ओइना पंजरबदा हुइड्रोम मालेम गानबा सिंगा उनदुना महाकना पीएमईजीपी की स्कीम मसी करमना तानखिगे करमना खंगखिगे अदुगा मकोंदा सेनफमना कया थादरखी सब्सिडी कया थादरखी हाइबना चिंबगी वारी वताई सानदुना मियामदा पाउदम सगे नुंगाइबिदि नुंगाइजरी ngasi akhoi didi ki team na oza se pm kanogi prime ministers employment generation kanogi scheme jigi matang da ko beneficiary ama oina successfully sumaina sentang thada ki bani haina bank dagi haibiri eba ko dugi matang da oza ga khatang wari sajagena laksa bani ada ahan ba hangjaning ba wahang se jana karamna khangbi rakhiba ke scheme sigi matang da kana gi through dagi khanga agas man thajan gi bano haibado modu haibi सिगी स्कीम जे कमाइन तौदना आइना खंगके हाइबा मतमदा अखोइगी अहानबदा आइजे अखोइगी दुकान मचा अमा लेजरमे फाइफास्ता अदुगी मतमदा अखोइगी कंप्यूटर की थबक मयाम सुजरमे जेरोक्स अदगी फोटो चाम कोप मयाम तौजरमे बको अदुगी मतमदुदा कस्टमर जिंगना लाको जेरोक्स का लाको अदई प्रोजेक्ट सेम खोप लाकोदुदा खंगकपने इसाजे ए हाना कैमता खंगमदे सिगी मतंगदा हाइतारे सिगी मतंगदा कैम खंगदना लेजरमने अदुगा सिगी प्रोजेक्ट सारो कोलोन तौदे आइजु दुम प्रोजेक्ट अमा सारे अदुगा सुमाइ तौन ऑफिस चलगा इसाना चलगा दुम सबमिट तौर मतुंग मथंग मथंग लाक्सागी सुमाइ मथंग मथंग दा एबको अदो प्रोजेक्ट से सारबा मतुंग दने मयामना दी हाइबा मतमदा सिगी स्कीम सिदी ममिंग तेगी स्कीम नि एसु फंगदा बनी गान हाइबा सु दुम यावेबा अदो अदोम की दी फंगगा थबक से फजना तौरी बनी ना अदोम की एक्सपीरियंस की मतुंग इन्ना सिगी स्कीम सिगी मतंग दा करी हाइबेनिंगी कयाम कानाबा हाइबना चिंगबदा सिगी स्कीम जे फंगदे हाइबा दी यादे आइदे दुम स्ट्रेट आइना सुमना तौजगिबगी हाइतारे अदुमाइन तौदना अदुम बेंगना मसक खंगबीदना अदुम फंगे हाइतारे ngasiबुक्ता असोइबा केमता लेते सांग नाइना जु फजना हुल्ले अदुगा होजिकसु अदुम कंटिन्यू अदुम तौथबा मतमदा बेंगना जु यामना सपोर्ट तौवे अदुगा कानाबदि अदुके मति काने सब्सिडी जु दुम यावदे मसागे अदो ओजाना अहानबा थाजन किबा मतमसे अदो सेनफम कयामु थादा बिरकनबा हाइरगा मखोइना कया पिरई अदुगा अमु सब्सिडी ना कया फंगिरखि कनो आइना प्रोजेक्ट साबा मतमदा आई मतमदुदी स्टार्टअप दिना याम कन्ना लेते हाइतारे एगी थबक प्लान जे यामना बुदि लेजता जु मतमदुदी याम लेते आई प्रोजेक्ट कोस्ट से 5 लाख की साजाबने बाबा अदुम कानदुदा कनो तौबदा 4,75,000 सैंक्शन तौबी अदुम कानदुदा सब्सिडी ओइना मोइना मतमदुदा हाइतारे 5% अमगजु यावे अदुम फंगजगी हाइतारे अदुगा सिंगदो खिबसे जानो सिंगबसिना चाही क्याबुके मनुंगददी मोय ड्यूरेशन जे 5 ईयर पी अदुम सांगना हाइतारे अदु मागी सोइदनवा आइनजु कन्न होनरगा दुम लोइनबक सिंगजगी हाइतारे अदुना हाइबदी मयामना डाउट लैरिबको मसिगी प्रोग्राम से नत्रगा मसिगी स्कीम से तानिंग दे ओइदबनी गानको हाइदि थारुरगा फंगक्तबदो मखुइजु खोइरांग खुइसांगनबदो करी मरमगी फंद्रिनो हाइबदो अदुबो ओजागी सिंग से खोइ वरि सानबसे उरगा वन ऑफ द एग्जांपल ओइदेने ए फजना थबक तौरगदी फंगिना हाइबदो अदो ओजागी से अहान बदुम थाजनबा मतमदा एक्सेप्ट अदुम तौरखिब्रा नत्रगा ए सोमगी से चे सो एंड सो वाटली हाइबना चिंगबगुंबा अदुगुंबा की प्रॉब्लम दि लैगिबा अदु याम कन्नगिदि लैगिदे आइना अहांबा जेरोक्स केका दि अदि मिगी प्रोजेक्ट सेम खोप सुम तौरकपनिना आइना ऐसागी प्रोजेक्ट से चपचान आइना सेमगा ऑफिस सबमिट तौर मतुंगदा मोइना अदुम बैंक जीआईसी ना हाइतारे ऑफिसना अदुम बैंक दा फॉरवर्डिंग तौबिरगा अदुमाइना अदुम तौबि अदु प्रोसेस मतम बुदि चंगिको हेक्ता आइना ngasi पामेना ngasi हेक्ता फंगबैदि यादे सिगी पोसिदि अदु होय प्रोसेस ति सुमना चतबदि यादे अदु नत्रगदि हेक्ता या फंगबा मी मयामना फंगदे हाइजे प्रोसेस लानबा मा यावरमगनि अदुना आइगी वखल हाइतारे होय अदु ngaibeda matam se kaya mukti ngaige kyam kuina matam je yam kuina ngaibaबुदि नते अदुइ मतुंगदा था 5
ꯆꯪꯕ꯭ꯔꯣ ꯌꯥꯝ ꯀꯨꯏꯔꯕꯅꯤ ꯑꯩꯁꯨ ꯆꯞ ꯆꯥꯕꯗꯤ ꯀꯥꯎꯔꯦꯕꯀꯣ ꯑꯗꯣ ꯄ꯭ꯔꯣꯁꯦꯁ ꯑꯗꯨ ꯐꯣꯔꯋꯥꯔꯗꯤꯡ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯦ ꯑꯃꯨꯛ ꯀꯩꯅꯣꯗ ꯊꯥꯕꯤ ꯍꯥꯏꯇꯥꯔꯦ ꯇ꯭ꯔꯦꯅꯤꯡꯒꯤ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯃꯗ ꯑꯩꯈꯣꯏꯁꯦ ꯀꯃꯥꯏꯅ EDPꯒꯤ ꯇ꯭ꯔꯦꯅꯤꯡ ꯑꯃ ꯄꯤ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯑꯗꯨ ꯇ꯭ꯔꯦꯅꯤꯡ ꯑꯗꯩ ꯁ꯭ꯇꯦꯞꯁꯤꯡꯁꯦ ꯂꯣꯏꯅ ꯀꯥꯟꯕ ꯌꯥꯗꯦꯕ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗꯗꯤ ꯑꯗꯨꯝ ꯕꯦꯡꯅ ꯑꯗꯨꯝ ꯍꯦꯛ ꯂꯣꯏꯕꯒ ꯁꯥꯔꯇꯤꯐꯤꯀꯦꯠ ꯄꯤꯕꯒ ꯑꯗꯨꯝ ꯁꯦꯡꯁꯟ ꯇꯧꯕꯤ ꯍꯥꯏꯇꯥꯔꯦ ꯁꯦꯡꯁꯟ ꯑꯗꯨꯝ ꯇꯧꯔꯛꯑꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯁꯤꯒꯤ ꯁꯣꯝꯅ ꯑꯍꯥꯟꯕ ꯐꯝꯕꯗ ꯍꯧꯗꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯆꯥ ꯑꯣꯏꯅ ꯍꯧꯗꯣꯔꯛꯑꯦ ꯍꯥꯏꯕꯅꯦꯕ ꯖꯦꯔꯣꯛꯁ ꯇꯧꯅꯕ ꯗꯨꯀꯥꯟ ꯃꯆꯥ ꯑꯃꯗꯒꯤ ꯍꯧꯗꯣꯔꯛꯈꯤꯕꯅꯤꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯍꯣꯏ ꯁ꯭ꯀꯤꯝꯗꯨꯗꯒꯤ ꯈꯨꯊꯥꯡꯗ ꯑꯣꯏꯔꯣ ꯈꯇꯪ ꯀꯥꯟꯅꯖꯔꯒꯀꯣ ꯍꯧꯖꯤꯛꯇꯤ ꯀꯔꯝꯕ ꯁ꯭ꯇꯦꯖꯇ ꯂꯩꯔꯦ ꯀꯌꯥꯝ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯄꯤꯔꯒꯦ ꯑꯗꯒꯤ ꯕ꯭ꯔꯥꯟꯁꯅꯆꯤꯡꯕ ꯀꯌꯥꯝ ꯂꯩꯕꯤꯔꯦ ꯍꯧꯖꯤꯛ ꯑꯍꯥꯟꯕ ꯍꯧꯗꯣꯔꯛꯄꯗꯗꯤ ꯌꯥꯝ ꯄꯤꯛꯄ ꯀꯥ ꯑꯃꯈꯛꯇꯅꯦꯕꯀꯣ ꯑꯗꯨꯝ ꯀꯥꯟꯗ ꯁ꯭ꯇꯥꯔꯠꯑꯞꯀꯤ ꯊꯥꯕꯗꯣ ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯁ꯭ꯇꯥꯔꯠꯑꯞꯁꯦ ꯂꯧꯔꯕ ꯃꯇꯨꯡꯗ ꯑꯩꯁꯨ ꯀꯟꯅ ꯍꯣꯠꯅꯔꯒ ꯍꯥꯏꯇꯥꯔꯦ ꯕꯦꯡꯀꯤꯁꯨ ꯁꯤꯡꯗꯕ ꯌꯥꯗꯦ ꯑꯩꯒꯤꯁꯨ ꯍꯣꯠꯇꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯀꯟꯅ ꯍꯣꯠꯅꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝꯁꯤ ꯍꯥꯟꯅ ꯂꯩꯔꯤꯕ ꯗꯨꯀꯥꯟꯗꯨꯗꯒꯤ ꯁꯔꯨꯛ 3ꯃꯨꯛ ꯆꯥꯎꯔꯦꯕꯀꯣ ꯑꯗꯨꯒ ꯂꯩꯔꯤꯕ ꯃꯐꯝꯁꯤꯒꯤ ꯁꯣꯔꯣꯛꯀꯤ ꯍꯦꯛ ꯋꯥꯡꯃꯗꯁꯨ ꯕ꯭ꯔꯥꯟꯁ ꯑꯃ ꯁꯤꯒꯨꯝꯃꯨꯛ ꯆꯥꯎꯕ ꯑꯃꯒꯁꯨ ꯑꯗꯨꯝ ꯍꯥꯡꯕ ꯉꯝꯖꯔꯦ ꯍꯥꯏꯇꯥꯔꯦ ꯃꯊꯪ ꯁꯣꯏꯗꯅ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯗꯒꯤ ꯑꯗꯒꯤ PMEGP ꯈꯨꯠꯊꯥꯡꯗꯒꯤ ꯃꯊꯪ ꯁ꯭ꯇꯦꯞ ꯂꯝꯕꯤꯕꯨꯗꯤ ꯈꯔ ꯁꯥꯡꯉꯤꯀꯣ ꯑꯗꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯕꯗꯤ ꯑꯗꯨꯝ ꯍꯧꯖꯤꯛꯐꯥꯎꯒꯤꯗꯤ ꯑꯗꯨꯃꯥꯏꯅ ꯂꯩꯖꯔꯦ ꯍꯥꯏꯇꯥꯔꯦ ꯊꯕꯛ ꯑꯃ ꯍꯣꯠꯅꯒꯦ ꯍꯥꯏꯔꯕꯗꯤ ꯈꯨꯗꯛꯇ ꯍꯦꯛꯇ ꯑꯍꯤꯡ ꯑꯃꯗ ꯐꯪꯕ ꯌꯥꯕꯗꯤ ꯅꯠꯇꯕꯅꯤना ꯍꯣꯠꯅꯕꯕꯨ ꯂꯦꯞꯇ꯭ꯔꯒꯗꯤ ꯃꯥꯒꯤ ꯂꯥꯛꯐꯝ ꯊꯣꯛꯄꯁꯨ ꯑꯗꯨꯝ ꯂꯥꯛꯏ ꯅꯠꯇ꯭ꯔꯣ ꯑꯣꯖꯥ ꯑꯗꯣ ꯃꯊꯪ ꯑꯃꯨꯛ ꯈꯪꯖꯅꯤꯡꯕꯁꯦ ꯑꯣꯖꯥꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯗꯨꯀꯥꯟꯁꯦ ꯑꯩꯈꯣꯏꯅꯁꯨ ꯎꯖꯔꯦꯀꯣ ꯃꯈꯜ ꯃꯈꯥ ꯀꯌꯥ ꯑꯃꯒꯤ ꯑꯥꯏꯇꯦꯝ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯦꯛꯁꯦꯁꯔꯤꯁ ꯃꯌꯥꯝ ꯎꯔꯦ ꯑꯗꯒꯤ ꯀꯤꯆꯟ ꯑꯥꯏꯇꯦꯝ ꯎꯔꯦ ꯃꯌꯥꯝ ꯑꯃꯁꯨ ꯎꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯏꯊꯟꯗꯗꯤ ꯇꯧꯕ ꯌꯥꯗꯕꯅꯤना ꯑꯗꯣ ꯃꯤꯑꯣꯏ ꯀꯌꯥ ꯍꯥꯟꯅ ꯇꯧꯃꯤꯟꯅꯔꯛꯑꯝꯃꯒ ꯍꯧꯖꯤꯛꯅ ꯃꯤꯑꯣꯏ ꯀꯌꯥ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯉꯝꯃꯤ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ MS ꯀꯝꯄ꯭ꯌꯨꯇꯔ ꯍꯥꯏꯕ ꯗꯨꯀꯥꯟ ꯃꯃꯤꯡꯁꯦ ꯍꯧꯗꯣꯔꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯃꯒ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯄꯨꯟꯅ ꯍꯦꯛ ꯍꯧꯕꯗꯒꯤ ꯑꯗꯨꯝ ꯇꯧꯃꯤꯟꯅꯕꯅꯦꯕꯀꯣ ꯑꯗꯨꯒ ꯃꯊꯪ ꯍꯧꯖꯤꯛꯐꯥꯎꯗ ꯑꯩꯈꯣꯏ ꯑꯅꯤꯅ ꯑꯗꯨꯝ ꯍꯣꯠꯅꯔꯛꯄꯅꯦꯕ ꯉꯁꯤꯐꯥꯎꯗ ꯑꯗꯣ ꯍꯧꯖꯤꯛꯐꯥꯎꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯐ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯑꯅꯤ ꯊꯥꯔꯒ ꯄꯨꯟꯅ 9 ꯁꯨꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯋꯥꯔꯛ ꯇꯧꯃꯤꯟꯅꯩꯁꯦ ꯍꯥꯏꯗꯤ ꯇꯤꯝ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯔꯤꯁꯦ ꯍꯥꯏꯇꯥꯔꯦ ꯃꯊꯪ ꯑꯣꯖꯥꯗꯒꯤ ꯑꯩꯅ ꯁꯨꯝ ꯈꯪꯖꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯅ ꯃꯤꯌꯥꯝꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯒꯤ ꯑꯦꯄꯤꯁꯣꯗꯇꯁꯨ ꯁꯤꯒꯤ ꯁ꯭ꯀꯤꯝꯁꯤꯒꯤ ꯃꯇꯥꯡꯗ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯕ ꯃꯇꯝꯗ ꯐꯪꯗꯕꯅꯤ ꯍꯥꯏꯕꯒꯤ ꯃꯌꯥꯝꯒꯤ ꯀꯝꯄ꯭ꯂꯦꯟꯅ ꯑꯣꯏꯅ ꯍꯦꯟꯕꯗꯣ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯃꯔꯝꯒꯤꯗꯃꯛꯇ ꯉꯁꯤ ꯑꯩꯈꯣꯏꯅ ꯕꯦꯅꯤꯐꯤꯁꯔꯤ ꯃꯌꯥꯝꯗꯨ ꯎꯅꯔꯒꯗꯤ ꯈꯤꯇꯪ ꯆꯤꯡꯅꯕꯁꯦ ꯀꯣꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯁꯨ ꯂꯥꯛꯆꯕꯅꯦꯕ ꯑꯗꯣ ꯃꯤꯌꯥꯝꯅ ꯊꯥꯖꯗ꯭ꯔꯤꯕꯁꯦ ꯁꯤ ꯐꯪꯗꯕꯅꯤ ꯍꯥꯏꯔꯒ ꯊꯥꯖꯗ꯭ꯔꯤꯕꯁꯦ ꯀꯔꯤ ꯇꯧꯔꯒꯗꯤ ꯃꯈꯣꯏꯁꯨ ꯍꯦꯟꯅ ꯃꯥꯏꯌꯣꯟ ꯆꯨꯝꯅ ꯍꯥꯏꯇꯥꯔꯦꯀꯣ ꯀꯩꯅꯣꯃ ꯁ꯭ꯀꯤꯝ ꯑꯃ ꯐꯪꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯀꯃꯥꯏꯅ ꯇꯧꯔꯒ ꯇꯥꯟꯅꯔꯒꯗꯤ ꯅꯠꯇ꯭ꯔꯒ ꯀꯃꯥꯏꯅ ꯍꯣꯠꯅꯔꯒꯗꯤ ꯑꯣꯖꯥꯒꯤ ꯋꯥꯈꯜꯂꯣꯟꯗꯒꯤ ꯃꯈꯣꯏ ꯅꯤꯌꯣꯝ ꯆꯨꯝꯅ ꯐꯪꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯈꯟꯕꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩ ꯏꯁꯥꯃꯛꯅ ꯍꯦꯛꯇ ꯇꯧꯈꯤꯕ ꯊꯕꯛꯇꯣ ꯑꯗꯨ ꯑꯩ ꯑꯗꯨꯝ ꯍꯥꯏꯖꯔꯒꯦ ꯃꯌꯥꯝꯗ ꯁꯦꯡꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯁꯤꯒꯤ ꯐꯪꯗꯦꯅ ꯇꯧꯕꯁꯦ ꯁꯤꯒꯤꯗꯤ ꯑꯩ ꯀꯌꯥ ꯀꯟꯅ ꯈꯪꯖꯗ꯭ꯔꯦ ꯑꯩꯒꯤꯗꯤ ꯐꯪꯈꯤꯕꯅꯤ나 ꯑꯩꯒꯤ ꯐꯪꯕꯒꯤ ꯂꯝꯕꯤꯗꯣ ꯑꯗꯨꯝ ꯍꯥꯏꯖꯔꯒꯦ ꯑꯩꯅ ꯍꯦꯛ ꯇꯧꯕ ꯃꯇꯝꯗ ꯁꯤꯒꯤ PMEGPꯁꯦ ꯑꯩꯅ ꯈꯪꯉꯛꯄ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯄ꯭ꯔꯣꯖꯦꯛꯁꯤꯃ ꯁꯨꯃꯥꯏꯅ ꯁꯥꯕꯤꯔꯣ ꯈꯣꯠꯄꯤꯔꯣ ꯑꯩꯒꯤ ꯑꯦꯁꯇꯤꯃꯦꯇꯦꯠ ꯑꯦꯃꯥꯎꯟ ꯑꯗꯩ ꯃꯥꯒꯤ ꯅꯤꯌꯣꯝ ꯆꯨꯝꯅ ꯃꯥꯒꯤ ꯄ꯭ꯔꯣꯖꯦꯛꯁꯤꯃ ꯐꯖꯅ ꯁꯥꯔꯦꯀꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯁꯕꯃꯤꯠ ꯇꯧꯔꯦ ꯕꯦꯡ ꯑꯣꯐꯤꯁꯇ ꯍꯥꯏꯇꯥꯔꯦ DICꯗ ꯁꯕꯃꯤꯠ ꯇꯧꯔꯕ ꯃꯇꯨꯡꯗ ꯀꯩꯝꯇ ꯃꯣꯏꯅ ꯑꯩꯅ ꯀꯅꯥꯗꯁꯨ ꯀꯩ ꯍꯥꯏꯇꯥꯔꯦ ꯍꯥꯏꯖꯔꯨꯕ ꯈꯣꯠꯅꯔꯨꯕ ꯀꯩꯁꯨ ꯂꯩꯇꯦ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯩꯒꯤ ꯊꯕꯛꯁꯦ ꯑꯗꯨꯝ ꯃꯈꯥ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞ ꯑꯗꯨꯝ ꯆꯠꯄ ꯃꯇꯝꯕꯨꯗꯤ ꯑꯗꯨꯝ ꯆꯪꯉꯤꯀꯣ ꯃꯣꯏꯗꯤ ꯍꯦꯛ ꯇꯧꯕꯒꯤ ꯍꯦꯛꯇ ꯄꯤꯕ ꯄꯣꯠ ꯅꯠꯇꯕꯅꯤꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯇꯝ ꯆꯪꯕ ꯉꯥꯛꯇꯅꯤꯅ ꯑꯗꯣ ꯁ꯭ꯇꯦꯞꯁꯦ ꯑꯗꯨꯃꯥꯏꯅ ꯃꯊꯪ ꯇꯧꯔ ꯂꯥꯛꯄ ꯃꯇꯝꯗ ꯀꯩꯝꯇ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯝ ꯐꯪꯕꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯃꯌꯥꯝ ꯆꯨꯝꯅ ꯇꯧ ꯇꯥꯔꯗꯤ ꯂꯣꯏ ꯐꯪꯉꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯂꯝꯐꯩ ꯌꯥꯎꯔꯒꯗꯤ ꯐꯪꯗꯦ ꯍꯥꯏꯇꯥꯔꯦ ꯃꯁꯤꯒꯤ ꯁ꯭ꯀꯤꯝꯁꯦ ꯌꯥꯝ ꯁ꯭ꯇꯦꯠꯇꯒꯤ ꯇꯧꯒꯗꯕ ꯆꯨꯝꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯊꯃꯣꯏ ꯁꯦꯡꯅ ꯑꯗꯣ ꯑꯣꯖꯥ ꯑꯃꯨꯛ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯒꯤ ꯁꯥꯏꯠꯇꯒꯤ ꯄꯤꯕ ꯑꯦꯅꯤ ꯁ꯭ꯀꯤꯝꯒꯤ ꯂꯣꯟ ꯑꯣꯏꯒꯦꯔꯥ ꯑꯣꯔ ꯑꯦꯅꯤ ꯑꯇꯣꯞꯄ ꯂꯣꯟ ꯑꯣꯏꯕꯁꯦ ꯀꯩ ꯍꯥꯏꯅꯤ ꯁꯤꯡꯗ꯭ꯔꯁꯨ ꯌꯥꯕ ꯂꯣꯟꯅꯤ ꯍꯥꯏꯔ ꯈꯜꯂꯦꯕ ꯁꯤꯡꯗ꯭ꯔꯁꯨ ꯂꯦꯝꯅ ꯐꯪꯒꯗꯕ ꯁꯦꯟꯐꯝꯅꯦꯅ ꯈꯜꯂꯒ ꯂꯣꯟꯁꯦ ꯊꯤꯗꯣꯛꯇꯕꯒꯤ ꯕꯦꯡꯛꯅ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯊꯦꯡꯅꯕꯁꯨ ꯂꯩꯔꯤꯕꯅꯦꯕꯀꯣ ꯃꯁꯤꯒꯤꯗꯤ ꯑꯣꯖꯥꯒꯤꯗꯤ ꯃꯇꯝ ꯆꯥꯅꯁꯨ ꯁꯤꯡꯕꯤꯈꯤꯕꯅꯤꯅ ꯃꯤꯌꯥꯝꯗ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯁꯤꯚꯤꯜ ꯁ꯭ꯀꯣꯔꯒꯁꯨ ꯌꯦꯡꯉꯛꯇꯣꯏꯅꯤꯅ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯧꯈꯤ ꯇꯥꯔꯒꯗꯤ ꯀꯔꯤꯒꯨꯝꯕ ꯁꯤꯡꯕ ꯑꯃꯁꯨ ꯗꯔꯀꯥꯔ ꯑꯣꯏꯗꯅꯀꯣ ꯃꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯤꯡ ꯍꯥꯏꯇꯥꯔꯦ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯡꯅꯁꯨ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯝꯒꯤ ꯁꯔꯀꯥꯔꯒꯤ ꯁ꯭ꯀꯤꯝꯕꯨ ꯑꯣꯏꯔꯣ ꯑꯦꯅꯤ ꯕꯦꯅꯤꯐꯤꯠ ꯀꯥꯟꯅꯒꯗꯕ ꯁꯨꯃꯥꯏꯅ ꯁ꯭ꯀꯤꯝ ꯂꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯏꯁꯥꯁꯤ ꯍꯥꯟꯅ
ꯀꯃꯥꯏꯅ ꯇꯧꯅ ꯁꯤꯡꯒꯗꯒꯦ ꯈꯣꯠꯀꯗꯒꯦ ꯍꯥꯏꯕꯁꯤ ꯍꯥꯟꯅ ꯐꯖꯅ ꯑꯩꯈꯣꯏ ꯄ꯭ꯂꯥꯟ ꯇꯧꯒꯗꯕꯅꯤ ꯑꯗꯨꯒ ꯐꯖꯅꯁꯨ ꯁꯤꯡꯒꯗꯕꯅꯤ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯁꯤꯡꯕꯒꯤ ꯍꯩꯅꯕꯤꯁꯨ ꯂꯩꯕ ꯅꯠꯇ꯭ꯔꯥ ꯍꯣꯏ ꯑꯗꯨꯒꯤ ꯍꯦꯕꯤꯠꯇꯨꯗꯤ ꯌꯥꯝ ꯊꯤꯅ ꯐꯠꯇꯕꯅꯦ ꯍꯥꯏꯖꯅꯤꯡꯉꯤ ꯁꯣꯝꯒꯤ ꯋꯥꯈꯜꯂꯣꯟꯗ ꯁꯕꯁꯤꯗꯤ ꯈꯛꯇꯪ ꯐꯪꯉꯒ ꯁꯕꯁꯤꯗꯤꯗꯨꯅ ꯐꯪꯉꯒ ꯂꯣꯏꯕꯗꯤ ꯅꯠꯇꯦꯕ ꯅꯠꯇ꯭ꯔ ꯁꯕꯁꯤꯗꯤꯗꯨꯒꯤ ꯀꯥꯟꯅꯕ ꯑꯃ ꯇꯧꯗꯣꯏꯅꯤꯅ ꯑꯩꯈꯣꯏ ꯏꯔꯩꯆꯥ ꯃꯌꯥꯝꯗꯁꯨ ꯑꯦꯅꯤ ꯀꯩꯅꯣꯃ ꯁꯕꯁꯤꯗꯤ ꯐꯪꯉꯛꯑꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯁꯕꯁꯤꯗꯤꯁꯦ ꯀꯔꯝꯅ ꯇꯧꯔꯒ ꯐꯖꯅ ꯁꯤꯖꯤꯟꯅꯍꯧꯕ ꯑꯩ ꯄꯩꯁꯥ ꯑꯃ ꯂꯦꯝꯅ ꯂꯥꯛꯑꯦ ꯍꯥꯏꯔꯒ ꯂꯣꯏꯅꯃꯛ ꯁꯤꯖꯤꯟꯅꯊꯣꯛꯈ꯭ꯔꯒ ꯑꯩ ꯂꯣꯏꯔꯦ ꯍꯥꯏꯕ ꯅꯠꯇꯕꯀꯣ ꯆꯦꯛꯁꯤꯟꯅ ꯀꯔꯝꯅ ꯁꯤꯖꯤꯟꯅꯍꯟꯅꯤꯡꯉꯤ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯅ ꯂꯣꯟꯁꯦ ꯂꯧꯕ ꯃꯇꯝꯗ ꯑꯩ ꯂꯣꯟ ꯂꯧꯗꯣꯏꯁꯦ ꯀꯩꯒꯤꯗꯃꯛꯇ ꯁꯤꯖꯤꯟꯅꯩꯅꯣ ꯍꯥꯏꯕ ꯀꯩꯗ ꯁꯤꯖꯤꯟꯅꯔꯒ ꯀꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯁꯦ ꯗꯤꯕꯂꯞꯃꯦꯟ ꯂꯩꯒꯗꯒꯦ ꯑꯗꯒꯤ ꯕꯦꯡꯀꯤ ꯄꯩꯁꯥꯁꯦ ꯀꯃꯥꯏꯅ ꯁꯤꯡꯒꯗꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯤꯗ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯏꯁꯥꯁꯦ ꯍꯥꯏꯇꯥꯔꯦ ꯂꯩꯇꯥꯐꯝ ꯈꯪꯗꯗꯅ ꯑꯩꯒꯤ ꯊꯕꯛꯁꯤꯗ ꯌꯥꯝ ꯐꯣꯀꯁ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕꯀꯣ ꯂꯣꯟꯁꯦ ꯌꯥꯝꯅ ꯐꯖꯅ ꯁꯤꯡꯅꯕ ꯍꯣꯠꯅꯩ ꯑꯗꯨꯒ ꯂꯧꯔꯤꯕ ꯂꯣꯟꯁꯦ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯤꯒꯤ ꯇꯥꯏꯞꯇ ꯈꯜꯂꯒ ꯁꯤꯖꯤꯟꯅꯒꯗꯕ ꯃꯑꯣꯡꯗꯗꯤ ꯁꯤꯖꯤꯟꯅꯗꯕꯤꯗ ꯑꯇꯣꯞꯄꯗ ꯁꯤꯖꯤꯟꯅꯊꯣꯛꯄꯗꯒꯤꯅꯦꯕ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯆꯤꯡꯈꯠꯄ ꯉꯝꯗꯦ ꯈꯣꯠꯇꯦꯅ ꯂꯩꯔꯤꯁꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯂꯣꯟ ꯂꯧꯕ ꯃꯇꯝꯗꯗꯤ ꯌꯨꯇꯤꯂꯥꯏꯖꯦꯁꯟꯁꯦ ꯐꯖꯅ ꯇꯧꯒꯗꯕꯅꯦ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯉꯝꯃꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤ ꯑꯣꯖꯥꯒ ꯉꯁꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗꯒꯤꯁꯨ ꯑꯣꯖꯥꯅꯁꯨ ꯍꯥꯏꯕꯤꯔꯦ ꯊꯃꯣꯏ ꯁꯦꯡꯅ ꯊꯕꯛ ꯇꯧꯕ ꯅꯤꯌꯣꯝ ꯆꯨꯝꯅ ꯆꯦ ꯆꯥꯡ ꯊꯥꯖꯤꯟꯕ ꯑꯗꯒꯤ ꯂꯣꯟꯁꯦ ꯅꯤꯌꯣꯝ ꯆꯥꯅ ꯃꯇꯝ ꯆꯥꯅ ꯁꯤꯡꯕꯤꯕ ꯑꯗꯒꯤ ꯁꯕꯁꯤꯗꯤ ꯐꯪꯉꯤꯕꯁꯤꯁꯨ ꯃꯇꯝ ꯆꯥꯅ ꯀꯔꯝꯅ ꯁꯤꯖꯤꯟꯅꯒꯗꯒꯦ ꯍꯥꯏꯕꯒꯤ ꯄꯥꯎꯇꯥꯛꯇꯣ ꯄꯤꯕꯤꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯒꯤ ꯊ꯭ꯔꯨꯗꯒꯤꯁꯨ ꯊꯥꯖꯅꯤꯡꯕ ꯃꯌꯥꯝ ꯑꯗꯒꯤ ꯍꯥꯟꯅ ꯐꯪꯗꯦ ꯍꯥꯏꯕꯒꯤ ꯀꯝꯄ꯭ꯂꯦꯟ ꯂꯩꯔꯝꯕ ꯃꯌꯥꯝꯗꯁꯨ ꯋꯥꯈꯜ ꯇꯥꯔꯒ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯁꯨ ꯐ꯭ꯌꯨꯆꯔꯗ ꯍꯦꯟꯅ ꯁꯤꯗꯒꯤ ꯍꯦꯟꯅ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯄ ꯃꯌꯥꯝ ꯐꯪꯉꯒ ꯃꯈꯣꯏꯁꯨ ꯃꯥꯏ ꯄꯥꯛꯄ ꯑꯗꯨꯒ ꯑꯣꯖꯥꯒꯤꯁꯨ ꯑꯗꯨꯝ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ ꯍꯥꯏꯖꯔꯤ ꯊꯥꯒꯠꯆꯔꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯁ ꯑꯦꯝꯄ꯭ꯂꯣꯏꯃꯦꯟ ꯖꯦꯅꯦꯔꯦꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯑꯅꯤꯁꯨꯕ ꯑꯩꯈꯣꯏꯅ ꯎꯅꯖꯒꯗꯧꯔꯤꯕ ꯕꯦꯅꯤꯐꯤꯁꯔꯤ ꯑꯁꯤ ꯁꯑꯣꯝꯕꯨꯡꯗ ꯂꯩꯕ ꯂꯨꯋꯥꯡ ꯑꯦꯒ꯭ꯔꯣꯒꯤ ꯄ꯭ꯔꯣꯄꯥꯏꯇꯔ ꯑꯣꯏꯕꯤꯔꯤꯕ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯊꯤꯌꯥꯝ ꯔꯥꯖ ꯃꯣꯍꯟꯒ ꯎꯅꯗꯨꯅ ꯃꯍꯥꯛꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯒꯤ ꯕꯦꯅꯤꯐꯤꯠ ꯀꯔꯝꯅ ꯐꯪꯈꯤꯕꯒꯦ ꯍꯥꯏꯕꯗꯨ ꯃꯤꯌꯥꯝꯗ ꯄꯥꯎꯗꯝꯖꯒꯦ ꯑꯣꯖꯥꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯑꯍꯥꯟꯕꯗ ꯈꯪꯖꯅꯤꯡꯕꯁꯦ ꯑꯣꯖꯥꯒꯤ PMEGP ꯁꯦ ꯁꯤꯁꯤꯒꯤ ꯀꯩꯅꯣꯁꯦ ꯀꯃꯥꯏꯅ ꯐꯪꯈꯤ ꯃꯥꯒꯤ ꯁ꯭ꯀꯤꯝꯁꯦ ꯇꯥꯟꯅꯕ ꯃꯇꯝꯗ ꯀꯔꯤ ꯀꯔꯤ ꯗꯔꯀꯥꯔ ꯑꯣꯏꯈꯤ ꯀꯃꯥꯏꯅ ꯊꯥꯖꯤꯟꯈꯤ ꯍꯥꯏꯕꯅꯆꯤꯡꯕꯗꯣ ꯃꯗꯨꯁꯤꯡꯗꯣ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤꯁꯦ ꯑꯍꯥꯟꯕꯗ ꯁꯨꯝ ꯇꯥꯏ ꯏꯟꯗꯁꯇ꯭ꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯇꯒꯤ ꯇꯥꯕꯅꯦ PMEGP ꯀꯧꯕ ꯁꯤꯒꯨꯝꯕ ꯑꯃ ꯂꯩ ꯈꯣꯠꯂꯦ ꯍꯥꯏꯅ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯕ ꯈꯣꯠꯄꯅ ꯁꯥꯏꯕꯔꯗꯒꯤ ꯇꯧꯔꯒ ꯑꯗꯨꯝ ꯐꯣꯔꯝꯁꯦ ꯃꯣꯏꯗ ꯁꯕꯃꯤꯁꯟ ꯇꯧꯕꯅꯦ ꯑꯩꯅ ꯁꯕꯃꯤꯁꯟ ꯇꯧꯔꯒ ꯃꯣꯏ ꯎꯗꯦꯝ ꯔꯦꯖꯤꯁꯇꯥꯔ ꯑꯃ ꯇꯧꯍꯜꯂꯦ ꯕꯦꯡ ꯑꯦꯀꯥꯎꯟ ꯑꯃ ꯇꯧꯔꯒ ꯑꯗꯨ ꯇꯧꯔꯒ ꯑꯗꯨꯝ ꯃꯣꯏꯗ ꯊꯥꯖꯤꯟꯕꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯅ PMEGPꯁꯦ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯍꯧꯖꯒꯦ ꯑꯗꯣ ꯊꯥꯖꯤꯟꯕ ꯃꯇꯝꯗ ꯊꯥꯖꯤꯟꯈ꯭ꯔꯦꯀꯣ ꯊꯥꯖꯤꯜꯂꯒ ꯅꯨꯃꯤꯠ ꯀꯌꯥꯅꯤꯃꯨꯛ ꯅꯠꯇ꯭ꯔꯒ ꯊꯥ ꯀꯌꯥꯅꯤꯃꯨꯛ ꯂꯩꯔꯒ ꯁꯣꯝꯅ ꯊꯥꯖꯤꯜꯂꯛꯄ ꯑꯦꯄ꯭ꯂꯤꯀꯦꯁꯟꯗꯣ ꯑꯦꯛꯁꯦꯞ ꯇꯧꯔꯦ ꯍꯥꯏꯕꯅꯆꯤꯡꯕꯁꯦ ꯈꯪꯍꯟꯕꯤꯔꯛꯄꯁꯦ ꯃꯁꯤ ꯀꯔꯝꯅ ꯈꯪꯍꯟꯕꯤꯔꯦ ꯃꯁꯤ ꯑꯗꯨꯝ ꯃꯣꯏꯅ ꯁꯥꯏꯕꯔꯗꯨꯗ ꯑꯗꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯪꯒꯤꯁꯦ ꯑꯗꯨꯝ ꯌꯥꯔꯦ ꯃꯣꯏꯒꯤ ꯀꯩꯅꯣꯗ ꯄꯣꯔꯇꯦꯜꯗ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯝ ꯅꯪꯒꯤꯁꯦ ꯑꯗꯨꯝ ꯌꯧꯈ꯭ꯔꯦ ꯌꯥꯔꯦ ꯏꯟꯇꯔꯚꯤꯌꯨ ꯉꯥꯏꯔꯣ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯉꯥꯏꯔꯦ ꯏꯟꯇꯔꯚꯤꯌꯨꯗꯤ ꯑꯦꯔꯥꯎꯟ ꯊꯥ 5-6 ꯑꯗꯨꯃꯥꯏꯅ ꯉꯥꯏꯕ꯭ꯔꯥ ꯑꯩ ꯆꯞ ꯆꯥꯕꯗꯤ ꯀꯥꯎꯔꯦ ꯑꯗꯨꯃꯥꯏꯅ ꯉꯥꯏꯔꯒ ꯏꯟꯇꯔꯚꯤꯌꯨ ꯇꯧꯔꯛꯄꯅꯤ ꯃꯣꯏꯅ ꯑꯗꯨꯝ ꯏꯟꯇꯔꯚꯤꯌꯨ ꯇꯧꯔꯕ ꯃꯇꯨꯡꯗ ꯏꯟꯇꯔꯚꯤꯌꯨꯁꯦ ꯏꯟꯇꯔꯚꯤꯌꯨꯗ ꯀꯔꯤ ꯀꯔꯤ ꯋꯥꯍꯪꯒꯗꯤ ꯍꯪꯉꯛꯈꯤ ꯅꯤꯡꯁꯤꯡꯕ ꯍꯪꯉꯦ ꯑꯩꯅ ꯇꯧꯔꯤꯕ ꯄ꯭ꯔꯣꯁꯦꯁꯤꯡꯁꯦ ꯇꯧꯒꯦ ꯈꯜꯂꯤꯁꯦ ꯀꯩꯅꯣ ꯍꯪꯉꯦ ꯑꯩꯗꯤ ꯇꯔꯃꯔꯤꯛꯇ ꯇꯧꯕꯅꯤ ꯍꯥꯏ ꯀꯥꯟꯗ ꯑꯗꯨ ꯇꯔꯃꯔꯤꯛꯁꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯄ꯭ꯔꯣꯁꯦꯁ ꯇꯧꯅꯤ ꯈꯣꯠꯅꯤ ꯀꯥꯏ ꯌꯥꯝ ꯀꯨꯞꯅ ꯑꯗꯨꯝ ꯍꯪꯉꯦ ꯃꯣꯏꯅ ꯑꯩꯅ ꯇꯔꯃꯔꯤꯛꯁꯦ ꯀꯥꯏꯗꯒꯤ ꯂꯧꯅꯤ ꯔꯣ ꯃꯦꯇꯔꯤꯌꯦꯜꯒꯤ ꯃꯇꯥꯡꯗꯁꯨ ꯍꯪꯉꯦ ꯑꯩꯅ ꯔꯣ ꯃꯦꯇꯔꯤꯌꯦꯜꯁꯦ ꯃꯔꯨ ꯑꯣꯏꯅ ꯇꯃꯦꯡꯂꯣꯡꯒꯨꯝꯕꯁꯨ ꯈꯔ ꯐꯪꯉꯦ ꯑꯗꯨꯅ ꯇꯃꯦꯡꯂꯣꯡ ꯑꯁꯣꯝꯗꯒꯤ ꯂꯧꯔ ꯈꯣꯠꯂꯒ ꯆꯨꯔꯆꯥꯟꯄꯨꯔꯔꯣꯝꯗꯁꯨ ꯐꯪꯉꯦ ꯑꯗꯨ ꯂꯧꯔ ꯈꯣꯠꯂꯒ ꯄ꯭ꯔꯣꯁꯦꯁ ꯇꯧꯗꯣꯏꯅꯤ ꯑꯗꯨꯒ ꯃꯩꯗ ꯐꯨꯠꯄ ꯑꯗꯒꯤ ꯃꯈꯟ ꯃꯈꯟ ꯍꯤꯡꯅ ꯁꯣꯏꯕ ꯀꯥꯏ ꯃꯈꯟ ꯂꯩ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯈꯣꯠꯂꯒ ꯑꯩꯅ ꯁꯨꯝ ꯇꯧꯕ ꯄ꯭ꯔꯣꯁꯦꯁ ꯃꯌꯥꯝꯗꯣ ꯃꯣꯏꯗ ꯍꯥꯏꯕꯗ ꯃꯣꯏꯅ ꯐꯔꯦ ꯅꯪ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯍꯥꯏꯗꯣꯔꯛꯄ ꯔꯤꯖꯜꯇꯣ ꯉꯥꯏꯔꯣꯀꯣ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯍꯪꯕ ꯌꯥꯕꯗꯤ ꯍꯪꯉꯦ ꯃꯣꯏꯅ ꯊꯕꯛꯁꯦ ꯇꯧꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯇꯧꯗ꯭ꯔꯤꯔꯥ ꯍꯥꯏꯕꯗꯣ ꯃꯈꯣꯏꯁꯨ ꯈꯪꯗꯣꯛꯑꯝꯗꯣꯏꯅꯦ ꯈꯪꯗꯣꯛꯑꯝꯗꯣꯏꯅꯦ ꯐꯖꯅ ꯍꯪꯉꯦ ꯍꯥꯏꯇꯥꯔꯦ ꯍꯪꯕ ꯌꯥꯕ ꯑꯗꯣ ꯏꯟꯇꯔꯚꯤꯌꯨ ꯂꯣꯏꯈ꯭ꯔꯦ ꯏꯟꯇꯔꯚꯤꯌꯨ ꯉꯥꯏꯔꯦ ꯅꯠꯇ꯭ꯔꯥ ꯏꯟꯇꯔꯚꯤꯌꯨ ꯉꯥꯏꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯁꯣꯝꯒꯤꯁꯦ ꯁꯨꯃꯥꯏꯅ ꯁꯦꯂꯦꯛꯁꯟ ꯐꯪꯉꯦ
पैसा थादर अनि लेबु मतम सिदको सोमना थाजन किबा मतमदा थाजन किबा सेनफम दुगा अखोइना पिथरक पगा कयाम तिखेना की अदुगा मागी सब्सिडी ना कया गदी फंगी सब्सिडी से मोय परसेंटेज हिसाबता रूरल गिदी 35% ने अदो अखोइना थाजन बदु प्रोजेक्ट साउन अदुम थाजले अदो मोयना अदुम बेन ना हाइतारे को अदुम मोयना अमा लेप पजाने दी अखोइगी बिजनेस की स्टेटस तो मोयना येंग बजाने खोइदि होरपनिना बामेन दी ताबो वाले दे अखोइना पामना सेने जिंग तो खयम पामे अदो खंजु खलिनी अदु फंगगा खरे याम फजना तौगेना अदो मोयना अदुमाइ तौगा पीबसी सब्सिडी जी 35% पीबसी लाख अमगा लिसिंग कनो गुमने आइस लिसिंग मरिफु अदुमाइना हाइतारे सब्सिडी दा अदन लुपा लाख 8 मखाय अदुमाइना ओर माल आइदो कुरमिना कावरे सही मंगा मुक्ति अदुम क्रॉस तौगरे इरांगो को तौगा अदुमाइ तौगा अदुम फंगे सब्सिडी जी फंग नते अंगोंदा मोगी लोन सिंग गदबदुदा एडजस्ट तौजी हाइबनी अइना अखोइना ताबदी बैंक दा हाई रिक्वेस्ट मतमुदा ऑफिसर जी मरुइना नुपी मगा नुपा मगा याम कन्ना नुपी अइना रिक्वेस्ट है सर मैडम यारबदी सब्सिडी जे अखोइदा कनो तौथोपियो रिलीज तौबे कांदा सिस्टम नि यादे सिदी नंग लोन सिंग बदे एडजस्ट तौजी हारगा हजु दम लेरि हाइतारे लेदि लेदरे लोन सिंग बसे सिना ओ अदुदी लोइसलप मतमदा अखोइना सब्सिडी से रिलीज तौदोइरा नत्रगा सोमना सिंगदबा सेनफम जे खुदम ओइना हाइरो मतमदा सिंगदबदुगा एडजस्ट तौसनरगे जाय यायबा अदुगी अइना अपामदन लोइबो सिंगदोगा सब्सिडी लौथोगे जायबा अदुगा नंगदो सब्सिडी असुक लेरे नंगदो लोइसलो हारसु मोय अदमाइजो अदुम हाइबसु यावे नंगा लोइसनिंगदि सब्सिडी एडजस्ट तौदुम लोइसंगो कैसु काइदि अना अदुम हाइरे अदुमाइना हाइबदि अखोइनासु आइदि ngasi somga aduga atopa beneficiary ga su scheme sigi matang da wari surgery se miyam da laiba doubt se khajitang oiraga su doubt se akoina muthatpa ngamgadra hairana khanjaba ko somgi wakhal da kari khanbi miyam na AC ki scheme se smaina form thajalaga moise utpa tawbani ga hana khanba su yawe ko enga samu phong to da ne senfam haiba sida bu pamna banga to oibani na adu kari tawragadi मखोई से मखोई ने थाजलिबे एप्लीकेशन दो एक्सेप्ट तौरकना बा हाई तारगा सोम ऑलरेडी एक्सेप्ट तौग्रबनी ना करी करी गाडी तौखनिंग मसे अखोई जु ताई खंजु खल्ले PMGPGD सब्सिडी रखो या बोयना अखोई सु ताजु ताई अदो खंजु खल्ले अदो खल्ले हारगा जु आईडी मसी यूनिट से PMGP लगदु ने सारबने ऑलमोस्ट लोय लोरे अदुगा अदो PMGP अप्लाई तौजबने अदो मोइना हामदति खतंग PMGP हाइबदुदा मोजु खतंग कनोमा खन्न माले वाखंदा आदि बेंग असमतो लोन पियो हाइबजे मोजु दद पिनिंग दब माले आई वाखंदा मसे लाला मजु आई चमन मजु आईडी आई थेना जबदने हाइजेना अदो मोइना होय होय इंस्पेक्शन लाके खोट के ए अनि रक अहुम लकुम बचले सर मैडम आई दो लोन दो कैम लाक तो वीडियो नो कॉपी नो कैम को वीडियो नो आई इंस्पेक्शन लाकी गे अखोई लिस्ट सेमी खोली अखोई बैंक ना पीबा टारगेट आदि मोइनी मसिंग म लेग माले अखोई बैंक हंतक सेगी असुकल पीनी मंगा तरा मोय अमा फिक्स तौजबा जाने अदुगी मनिंग दुदा अखोई न दन इंस्पेक्शन लाके खोके हारगा मोय तुम इंस्पेक्शन लाए अदुगा लागा आईडी यूनिट के चाव सुम सारा थंबसिदा अदुम तौदो तौदो न अदुम खन जाने मोयसो अदुमाय तौगा तौबिरपने अदा अखोई जो अखोई खलु बना पैसा से अखोई यम वाना होरपनिना कहे तारे यूनिट में साबे खोटपगा अदा सब्सिडी दे पिथो पि हा कादा पि यारक्तो द अखोई खतन मदा अवा बखा थेन हाइदि लाम लिसिंग मरि फोय अखोई ने मेशिनरी के के दलेगा खोलगा तौबसिदा रो मेटेरियल लेनबा खोन खर वा बा हाइ तारे अनोबा सेटअप तौरपनि यम वाए अदुमाय तौदुदा पिरखिदि अदुम हेम लोन सिंग एडजस्ट तौ हारगा अदुमाय तौरगा अदुम लोन तौग्रे आगी PMGP जे मी तो जो अखोई एंटरप्रेन्योर जिंग तसेंग ऑलरेडी बेंग ला अखोई द पीबो द माइना आईडी दम तो दी पीबदरा दी आईडी खले इबुम जे थोएन खंजे सब्सिडी फंगबगी न मखोई नियम मागी तोंगान बा नियम अमा लेरमगसु खुदक पीबा याबा यादबदुना अतोपम ओइरगा हजिकी हाइरिबा पर्टिकुलर कनो से स्कीम से सिसे लैदी लೈ हाइबसे बेनिफिशियरी कोन ओजासिंग ने संगसि खुदम चांगदम ओइरिको अदो ओजा ओजागी हजि लुवांग एग्रो ना लैबिरी से सिदा लुवांग एग्रो सिदा करी करी पोथोक नो होय
ꯌꯥꯏꯉꯪꯒꯤ ꯄꯣꯠꯊꯣꯛ ꯑꯃ ꯌꯥꯎꯈ꯭ꯔꯦ ꯌꯥꯏꯉꯪꯗꯒꯤ ꯍꯧꯗꯣꯛꯈꯤꯕꯗꯤ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯃꯁꯤꯒꯤ ꯁ꯭ꯀꯤꯝꯗꯨꯒꯤ ꯃꯈꯥꯗ ꯍꯥꯏꯇꯥꯔꯦꯀꯣ ꯈꯤꯇꯪ ꯃꯗꯨꯅ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯄ ꯑꯣꯏꯔꯛꯑꯒ ꯃꯇꯦꯡ ꯑꯣꯏꯔꯒ ꯀꯔꯤ ꯀꯔꯤ ꯄꯨꯊꯣꯛꯄꯤ ꯑꯩ ꯆꯥꯍꯥꯎꯁꯨ ꯌꯣꯜꯂꯦ ꯑꯗꯣ ꯆꯥꯍꯥꯎꯁꯤ ꯃꯄꯥꯟꯗ ꯊꯥꯏ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯒꯣꯔꯃꯦꯟ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯇꯩꯁꯨ ꯃꯣꯏꯗꯁꯨ ꯃꯇꯦꯡ ꯇꯧꯕꯤ ꯃꯃꯥꯅ ꯇꯧꯔꯒ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯆꯥꯍꯥꯎꯁꯤ ꯃꯅꯤꯄꯨꯔꯗ ꯌꯥꯝ ꯄꯥꯛ ꯁꯟꯅ ꯊꯥꯔꯒ ꯃꯄꯥꯟꯗ ꯌꯥꯝ ꯌꯣꯟꯅꯕꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯁꯨ ꯑꯃ ꯁꯨꯝ ꯈꯔ ꯌꯥꯎꯖꯔꯤ ꯑꯗꯣ ꯌꯣꯟꯁꯨ ꯌꯣꯜꯂꯦ ꯍꯧꯖꯤꯛ ꯃꯄꯥꯟꯗ ꯈꯔ ꯊꯥꯔꯤ ꯍꯧꯖꯤꯛ ꯍꯟꯗꯛ ꯆꯍꯤꯒꯤ ꯈꯔ ꯑꯗꯨꯝ ꯊꯥꯕ ꯍꯧꯔꯦ ꯑꯗꯨꯃꯥꯏꯅ ꯆꯥꯍꯥꯎꯅꯦ ꯌꯥꯏꯉꯪ ꯑꯩ ꯍꯧꯖꯤꯛ ꯇꯧꯖꯕꯁꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯁꯤ ꯍꯧꯒꯠꯂꯛꯑꯒꯁꯨ ꯉꯁꯥꯏꯒꯤ ꯅꯧꯅ ꯍꯧꯒꯠꯂꯛꯄꯒꯤ ꯒ꯭ꯔꯣꯁꯦ ꯇꯧꯕꯁꯦ ꯈꯤꯇꯪ ꯇꯞꯄꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯆꯠꯂꯦ ꯇꯞꯅ ꯑꯗꯣ ꯄꯥꯛ ꯁꯟꯅ ꯑꯇꯣꯞꯄ ꯄ꯭ꯔꯗꯛꯁꯟ ꯄꯨꯊꯣꯛꯅꯤꯡꯕꯗꯤ ꯂꯩ ꯃꯥꯔꯀꯦꯠꯇ ꯑꯇꯣꯞꯄ ꯍꯥꯞꯆꯟꯅꯤꯡꯕ ꯂꯩ ꯑꯗꯣ ꯁꯦꯟ ꯊꯨꯝꯒꯤ ꯈꯤꯇꯪ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯈꯟꯖꯔꯤꯁꯤ ꯂꯣꯟꯁꯦ ꯁꯤꯡꯕ ꯂꯣꯏꯔꯗꯤ ꯃꯣꯏꯅ ꯁꯨꯝ ꯂꯣꯟꯁꯦ ꯃꯈꯥ ꯇꯥꯅ ꯄꯤꯒꯦ ꯅꯪ ꯊꯕꯛ ꯑꯗꯨꯝ ꯇꯧꯕꯅꯤꯅ ꯍꯥꯏꯕ ꯂꯩ ꯑꯗꯨꯅ ꯂꯣꯟꯁꯦ ꯁꯤꯡꯕ ꯂꯣꯏꯁꯤꯜꯂꯒ ꯑꯗꯨꯝ ꯑꯇꯣꯞꯄ ꯄ꯭ꯔꯗꯛ ꯈꯔ ꯍꯥꯞꯀꯦꯁꯦ ꯑꯩ ꯋꯥꯈꯟꯗ ꯂꯦꯡꯗꯅ ꯈꯜꯂꯒ ꯂꯩꯖꯔꯤꯅꯦ ꯍꯧꯖꯤꯛꯁꯦ ꯑꯣꯖꯥꯒꯤ ꯋꯥꯈꯜꯗꯁꯨ ꯂꯣꯟꯁꯤ ꯁꯤꯡꯕ ꯂꯣꯏꯔꯒ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯁꯨ ꯕꯦꯡꯀꯤ ꯁꯥꯏꯠꯇꯒꯤꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯎꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯍꯥꯏꯕꯗꯤ ꯄꯨꯈꯤꯕ ꯄꯩꯁꯥꯁꯦ ꯁꯤꯡꯉꯛꯀꯗꯕ ꯊꯕꯛ ꯐꯖꯅ ꯇꯧꯒꯗꯕ ꯃꯤꯁꯦ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯃꯨꯟꯅ ꯈꯟꯕꯅꯤꯅꯀꯣ ꯑꯗꯣ ꯑꯣꯖꯥꯁꯤꯒꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤꯀꯨꯂꯔ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯁ ꯑꯦꯝꯄ꯭ꯂꯣꯏꯃꯦꯟ ꯖꯦꯅꯦꯔꯦꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯃꯁꯤꯁꯦ ꯃꯤꯌꯥꯝꯅ ꯊꯥꯖꯕ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯁ꯭ꯀꯤꯝ ꯑꯃꯅꯦ ꯍꯥꯏꯕꯗꯤ ꯑꯣꯖꯥꯅꯁꯨ ꯍꯥꯏꯕꯤꯈ꯭ꯔꯦꯕ ꯑꯗꯨꯕꯨ ꯍꯦꯟꯅ ꯃꯤꯌꯥꯝꯅ ꯁꯤꯒꯤ ꯁ꯭ꯀꯤꯝꯁꯦ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯆꯦꯛꯁꯤꯟꯒꯗꯕ ꯇꯧꯒꯗꯕ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩꯀꯣ ꯃꯁꯤ ꯆꯦꯛꯁꯤꯟꯒꯗꯕꯁꯤꯡꯒꯤ ꯃꯔꯛꯇ ꯃꯈꯣꯏꯅ ꯊꯥꯕ ꯃꯇꯝꯗꯁꯨ ꯍꯥꯏꯗꯤ ꯐꯛꯂꯥꯡꯗ ꯅꯨꯡꯅ ꯊꯣꯡꯕꯗꯧꯅ ꯊꯣꯡꯕꯒ ꯐꯪꯖꯕꯗꯣ ꯑꯗꯨꯒꯨꯝꯕ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯀꯔꯤ ꯀꯔꯤ ꯇꯧꯕꯗꯤ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯈꯟꯕꯤ ꯑꯩꯗꯤ ꯃꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯦꯡꯅꯔꯤꯕ ꯁꯦꯟ ꯊꯨꯝꯒꯤ ꯁꯃस्या ꯊꯕꯛ ꯂꯩꯇꯕꯒꯤ ꯑꯋꯥꯕꯁꯦ ꯑꯩꯗꯤ ꯌꯥꯝ ꯂꯥꯏ ꯀꯣꯛꯄ ꯉꯝꯅꯤꯅ ꯈꯜꯂꯦ ꯃꯁꯤ ꯑꯩꯉꯣꯟꯗ ꯂꯩꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯤꯅ ꯍꯥꯏꯖꯕꯅꯤꯀꯣ ꯈꯨꯗꯝ ꯑꯣꯏꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯀꯨꯀꯤꯅ ꯂꯥꯟ ꯇꯥꯕꯗꯒꯤ ꯃꯣꯔꯦ ꯆꯠꯄꯗꯤ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯣꯔꯦꯒꯤ ꯄꯣꯠꯁꯦ ꯈꯒꯗꯤ ꯎꯔꯤ ꯃꯣꯏꯅ ꯑꯆꯥꯔ ꯃꯌꯥꯝ ꯁꯥꯕꯅꯦ ꯕꯣꯔꯣꯏꯁꯨ ꯁꯥꯏ ꯍꯩꯈꯥꯁꯨ ꯁꯥꯏ ꯑꯗꯒꯤ ꯍꯩꯅꯧꯁꯨ ꯁꯥꯏ ꯆꯝꯄ꯭ꯔꯥ ꯃꯀꯨꯁꯨ ꯁꯥꯏ ꯃꯌꯥꯝ ꯁꯥꯕꯅꯦ ꯃꯣꯏꯁꯦ ꯑꯩꯈꯣꯏ ꯈꯜꯂꯦꯕ ꯑꯗꯨꯕꯨ ꯑꯩꯅ ꯈꯪꯗꯅ ꯑꯩꯁꯨ ꯈꯪꯉꯦꯕ ꯈꯪꯕꯗꯤ ꯍꯥꯏꯗꯤ ꯇ꯭ꯔꯦꯅꯤꯡ ꯃꯌꯥꯝ ꯌꯥꯎꯔꯦ ꯑꯩ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯈꯔ ꯂꯩꯔꯦ ꯑꯗꯣ ꯑꯩꯅ ꯈꯜꯂꯦꯕ ꯑꯩꯅ ꯈꯪꯉꯦꯅ ꯂꯣꯏꯅꯃꯛ ꯑꯩ ꯊꯕꯛꯇꯤ ꯄꯥꯏꯈꯠꯄ ꯉꯝꯃꯣꯏꯕ ꯑꯗ ꯑꯩ ꯃꯤꯉꯣꯟꯗ ꯈꯔ ꯍꯥꯏꯕꯅꯦ ꯃꯣꯏ ꯁꯤꯒꯨꯝꯕ ꯇꯧꯕ ꯌꯥꯏ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤ ꯁꯨꯃꯥꯏꯅ ꯁꯄꯣꯁ ꯑꯩꯅ ꯑꯁꯨꯛ ꯆꯥꯎꯕ ꯌꯨꯅꯤꯠ ꯑꯃ ꯁꯥꯔꯒ ꯑꯩꯅ ꯇꯧꯅꯤ ꯍꯥꯏꯕ ꯅꯠꯇꯕ ꯃꯣꯏꯁꯨ ꯁꯪꯒꯣꯏ ꯇꯞꯊꯔ ꯇꯧꯕ ꯌꯥꯏ ꯁꯪꯒꯣꯏꯗ ꯁꯄꯣꯁ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯕꯣꯔꯣꯏ ꯑꯐꯕ ꯑꯍꯥꯎꯕ ꯌꯥꯝ ꯇꯥꯔꯒ ꯂꯩ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯌꯥꯝ ꯍꯥꯎꯋꯦ ꯑꯩꯈꯣꯏ ꯁꯨꯝ ꯆꯥꯕꯗ ꯑꯁꯤ ꯕꯣꯔꯣꯏꯒꯁꯦ ꯃꯣꯏ ꯑꯗꯨꯝ ꯑꯆꯥꯔ ꯁꯥꯔ ꯇꯧꯕꯗ PMG ꯊꯥꯕꯗ ꯂꯣꯟ ꯐꯪꯅꯤꯡꯉꯤ ꯑꯩꯈꯣꯏ ꯈꯟꯖꯕꯁꯦ ꯃꯔꯝꯗꯤ ꯕꯣꯔꯣꯏꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯣꯏꯁꯨ ꯑꯐꯕ ꯍꯩ ꯔꯥꯒꯤ ꯃꯅꯨꯡ ꯆꯜꯂꯝꯒꯅꯤ ꯅ꯭ꯌꯨꯇ꯭ꯔꯤꯁꯅꯦꯜꯂꯤ ꯑꯩꯈꯣꯏ ꯂꯦꯕꯇ ꯇꯦꯁ ꯇꯧꯕꯒꯤ ꯔꯤꯄꯣꯔꯠꯇꯤ ꯑꯩ ꯇꯧꯖꯗꯦ ꯈꯪꯁꯨ ꯈꯪꯗꯦ ꯑꯗꯣ ꯑꯁꯨꯛ ꯐꯕ ꯍꯩ ꯔꯥꯁꯦ ꯕꯣꯔꯣꯏꯗ ꯑꯦꯛꯖꯥꯝꯄꯜ ꯄꯤꯖꯕꯅꯦ ꯑꯩꯅ ꯍꯥꯏꯗꯤ ꯍꯩ ꯃꯈꯜ ꯃꯌꯥꯝ ꯂꯩ ꯆꯥꯅꯕ ꯃꯌꯥꯝ ꯑꯃ ꯑꯗꯣ ꯁꯪꯒꯣꯏ ꯃꯆꯤ ꯑꯃꯗ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯖꯒꯥ ꯑꯃꯗ ꯈꯟꯊꯔꯒ ꯇꯧ ꯀꯥꯟꯁꯤꯗ ꯕꯣꯔꯣꯏꯁꯤ ꯑꯩꯈꯣꯏꯁꯨ ꯀꯗꯥꯏꯗꯒꯤ ꯑꯁꯨꯛ ꯌꯥꯝ ꯆꯤꯜꯂꯕ ꯕꯤꯖꯤ ꯃꯇꯝꯁꯤꯗ ꯕꯣꯔꯣꯏ ꯀꯥꯏꯗ ꯍꯦꯛꯑ ꯆꯥꯔꯨꯅꯤ ꯃꯇꯝ ꯂꯩꯇꯦ ꯑꯗꯨ ꯕꯣꯔꯣꯏꯗꯤ ꯆꯥꯅꯤꯡꯉꯦ ꯑꯗꯨ ꯂꯨꯄꯥ 5 ꯄꯤꯕ 10 ꯄꯤꯕꯁꯦ ꯑꯗꯨꯝ ꯍꯧꯖꯤꯛ ꯃꯥꯔꯀꯦꯠꯇ ꯐꯪꯉꯗꯤ ꯑꯗꯨꯝ ꯂꯩꯔ ꯆꯥꯅꯔꯦ ꯑꯗꯣ ꯃꯁꯤ ꯃꯣꯏ ꯇꯧꯔꯗꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯐꯪꯗꯕ ꯑꯩꯈꯣꯏ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯦꯅ ꯈꯟꯖꯕ ꯃꯤꯁꯦ ꯃꯣꯏ PMGP ꯊꯥꯔꯗꯤ ꯑꯗꯨꯝ ꯃꯣꯏ ꯐꯖꯅ ꯃꯥꯏ ꯄꯥꯛꯑꯒ ꯑꯩꯗꯤ ꯍꯤꯡꯕ ꯉꯝꯅꯦꯁꯦ ꯑꯩꯗꯤ ꯍꯥꯏꯅꯤꯡꯉꯤ ꯍꯥꯏꯅꯤꯡꯉꯤ ꯊꯕꯛꯇꯨꯕꯨ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯇꯧꯔꯒꯗꯤ ꯀꯔꯤꯒꯤ ꯐꯪꯉꯣꯏꯗꯣꯏꯅꯣ ꯅꯠꯇ꯭ꯔꯥ ꯍꯣꯏ ꯍꯣꯏ ꯑꯗꯨꯒ ꯑꯣꯖꯥ ꯑꯔꯣꯏꯕꯗ ꯈꯪꯖꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯁꯣꯝꯅ ꯊꯕꯛꯁꯦ ꯇꯧꯕ ꯍꯧꯔꯛꯄ ꯃꯇꯝꯗꯗꯤ ꯊꯕꯛꯁꯦ ꯑꯦꯒ꯭ꯔꯣꯒꯤ ꯊꯕꯛꯁꯨ ꯑꯣꯏꯔꯦ ꯈꯨꯠ ꯆꯪꯕ ꯊꯕꯛꯁꯨ ꯑꯣꯏꯔꯦ ꯁꯦꯟ ꯆꯪꯕ ꯊꯕꯛꯁꯨ ꯑꯣꯏꯔꯦ ꯑꯗꯨꯅ ꯁꯤꯗ ꯃꯦꯟ ꯄꯥꯋꯔꯒꯤꯁꯨ ꯑꯃꯨꯛ ꯗꯔꯀꯥꯔ ꯑꯣꯏꯔꯛꯄꯅꯤꯅ ꯑꯍꯥꯟꯕꯗ ꯑꯣꯖꯥꯅ ꯍꯧꯔꯛꯄ ꯃꯇꯝꯗ ꯃꯤ ꯀꯌꯥ ꯊꯕꯛ ꯁꯨꯃꯤꯟꯅꯈꯤꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯣꯖꯥꯒꯤ ꯃꯈꯥꯗ ꯃꯤ ꯀꯌꯥꯃꯨꯛ ꯊꯕꯛ ꯇꯧꯃꯤꯟꯅꯔꯤ ꯍꯥꯏꯕꯗꯣ ꯃꯗꯨ ꯍꯥꯏꯕꯤꯌꯨ ꯑꯍꯥꯟꯕ ꯍꯧꯒꯠꯂꯛꯄꯗꯗꯤ ꯃꯤ 3 ꯐꯖꯅ ꯁꯨꯔꯝꯃꯦ ꯍꯥꯏꯗꯤ ꯌꯥꯝ ꯆꯪꯉꯦ ꯍꯥꯏꯇꯥꯔꯦ ꯃꯇꯝꯗꯨꯗ ꯍꯩꯕꯁꯨ ꯍꯩꯕ ꯋꯥꯠꯄ ꯑꯗꯒꯤ ꯃꯇꯝꯗꯨꯗ ꯑꯩꯅ ꯌꯥꯏꯉꯪꯁꯤ ꯇꯃꯦꯡꯂꯣꯡꯗꯩ ꯁꯛꯇꯤꯃꯥꯟ ꯄꯣꯠ ꯑꯃ ꯂꯧꯋꯦ ꯑꯍꯤꯡꯕꯁꯦ ꯑꯗꯨ ꯄ꯭ꯔꯣꯁꯦꯁ ꯇꯧꯕꯗ ꯃꯌꯥꯝ ꯇꯧꯗ ꯈꯨꯠꯅ ꯁꯣꯏ ꯃꯇꯝꯗꯨꯗ ꯑꯗꯩ ꯑꯩꯅ ꯌꯥꯏꯉꯪꯒꯤꯁꯤ ꯃꯣꯏꯅ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤ ꯂꯣꯟ ꯅꯨꯡꯒ ꯐꯪꯕꯁꯤꯗꯩꯗꯤ ꯁꯣꯏꯅ ꯃꯦꯆꯤꯟ ꯑꯃ ꯂꯩ ꯑꯩꯅ ꯌꯥꯝ ꯇꯥꯡꯕ ꯅꯠꯇꯦ ꯃꯣꯏꯁꯦ 30,000-50,000ꯃꯨꯛꯀꯤ ꯆꯥꯡ ꯑꯗꯨ ꯁꯣꯏꯕꯗꯩꯗꯤ ꯃꯤ 3-4ꯅ ꯅꯦꯛꯑꯒ ꯁꯣꯏꯔꯝꯕꯗꯣ ꯃꯦꯆꯤꯟꯗꯨꯅ ꯉꯥꯛꯇꯪꯗ ꯁꯣꯏꯗꯠꯈ꯭ꯔꯦ ꯃꯤ 4ꯒꯤ ꯈꯨꯠꯁꯨꯃꯟꯗꯣ
pung nongda pung mapan daina manga bung soibdo machine pung amda dum soidokre adamai to ga mi je 100 hai tare adi experience la khreba mar manually to mar pang ngakten aham de haitrimina adu machine ja ja tholako ade dryer leise dryer ani ni leise aduna asigum sida nuksa da phawro khola ga khoin sum sena ga nong mange khole ga su si thamjala ga dum dryer sida pung amani phawda dum sa sa lotion ba yarak hai tare adana mi se matam da mi mari gum di surabane ado hojikti lan mu laksale adagi akhoi gi production ji akhoi farmer na puthok poga akhoi ni yori ji ga ju sana da bakhar leibani na regular da mi ama adum leire ado ai sa ju dum yoksale adagi family gi members ju dum maram of dum yoksan bi ba hai tare ado regular oina di ai sa thar ga di staff amadu ga ani khatane yu jalai res hojik jalai res matang matam na daka oirakan da imung manung pulak yauksan bi ba ado ato puju next le next badi yam suppose akhoi chau yam tha dore yeng tha dore di akhoi ani na sidi regular adum subo ne ba ko dimala di akhoi market tok doro ne samai theng tha dore ko dore ga di ni manga tru ga sujalaga ni ni suraga adum salo lotion ba adum aina to bani akhoi to zana zagi oza tamak na tana ko khare su sentok lambi su leina ba hotna bi ba adagi lauthari ba sarkar na pithara iba scheme sisu ko senfam sisu mafam jana sizin biraga smaina chakwa thawang da sizin bi se masisu yamna chawthok chani ne haijani adu zagi tungda tawbi khanba mayam du sum soi dana tawba ngamba oibiu haina khoi di manipur gi mai kai degi aspaul selfie thagat chari thank you Didi Manipur Sandok Chaba Financial Literacy ki Thoramda Prime Minister's Employment Generation Program gi Beneficiary Singa Wari Watai Sana Chaba ki Thoram Matang Swais da Loisanjare Kainina Biya Thangni Jari Binabirasi